Hꯧzik Thauban Mela Ground da masing yamlaba imasingna lambi thingba ki saktamni imasingna phongdorakpada semna wangjingda sangkabagi thoram asi leiribai su mayam si loislaga sangkabiu tanja chade haiduna paudam lakli Siam khongjom yorokre Lambida Thattuna sing tiragas Kaptuna Tankhaikhre haina pung kharegi mamangda thamakibani Siam na sangaga da wangjingi video office da mi laknabagi saktamni Siam Khemsan khongjomdagi helicopter da wangjingi video office sanganaba thorang tawriba mafam phawba chakre Thauban line da miyamna kanba khongjang kaya sangsinduna laikibadagi wangjing video office sanganaba saru yanaba chief minister Meeoi Lambida oina chakre haina pung kharegi mamangda thamakibani Kwakaithen da bal hokre Urkhul lambi ambuski mayokta UN sina kauba toten shround gi manung channa Senapati district ti khulenda naga amadi koki ani gi marakta chauna mukna ba thokre hairi Hairokta khongjang loi sing Tankhaikhre ba police na bleng phayar ka tawkhre nungsina pa nupa ga leminaram bagi da mangmabung ahumna masanupi phuduna hatkre JSC na toten sadam lauthokite phagana ba hona bada matam sangani Siam Kukina nongmai kapthrak le hairi state forcing question senari rongmai naga sing na su makhoi gi naga ani kuki terrorist ne ambush tawduna hatkibagi sadam sagatbagi mamini Howziki update amada mu khongjomda tear gas kapada nupa ama sokle ambulance ta pukhatkre JSC na walaude JSC gi masa halaga duga paisa pigi yagadaro haina maira paibisingna phongdrokli Howziki update amada mu wangjingda sokpa ama su yaure hairi